अहानबदा मरोइबा पाउ सखंगदबा सिंगना पोरमपाट पुलिस स्टेशन के मनुंग चनबा इम्फाल के पैलेस गेट गोविंदजी लंबी लैबा स्टेट बैंक ऑफ इंडिया के एटीएम बुद मफक्तम होनरमले चेनब मियोय अहुम पुलिस फारे मबुक तप्पा महैरोई सिंगिदमा खनबा ओजा सिंगना सेंबा फेकोक्ताना स्ट्राइक की वाफम चिंद पलबसो थमोइददि महैरोई सिंगी याइफन वोकल खलमगनी हाइना एजुकेशन मिनिस्टर डॉक्टर टी एस राधेश याम हाइक्रे अब्सपा की मरुमदा हाथख्रबा सिंगी मरक्ता चार्ज से थांगतख्रबा केस 13 दा चेनरे खंगलबा मणिपुर पुलिस की पर्सनल मरिफु अमदे अतई इंडियन आर्मी के पर्सनल सिंग ngasi फावबा चेराक पीदन लैबा यानिंगदे हाइना इफाम हाइरी खुरमजरी टाइम्स ऑफ मणिपुर के मणिपुरी पाउमी यंग ताबिरिबा मैम पुनमपो असाप्रिया ना तराम नोचरी ngasi के मरुवे पाउसिंग मचा खाइना पिजरी सखंगदबा सिंगना पोरमपाट पुलिस स्टेशन की मनुंग चनबा पैलेस गेट के गोविंदजी लंबी लैबा स्टेट बैंक ऑफ इंडिया के एटीएम बुटमा फक्नबो होनरमले पुलिस पेट्रोलिंग टीम कुंग न चटपा मफम ओइबना हुरानबा माइ पाखिद्रे हकथेंगना चेनबा मियोय अनि अमसु फारे फारबा मियोय अनि अदुदि असेम रोजित चही 19 अपोकपा लैखिद्रबा नरेंद्रो लैफम पैलेस कंपाउंड अमदे सेराम विक्रम चही 19 अपोकपा बोसन लैफम पुखावा हल्लो हौजिक हौजिकना सिंगजमाई मयंगबम लेकाइदा लेबने थौदोगा सिंग असे हिंग नोंग्याई मतों पुंग 12 मिनिट 10 दगे अमगा मिनिट 38 फाउगी मनुंगदा गोविंदजी कोनुंगी मेन गेट के मायोक नबद लेबा एसबीआई की एटीएम द थोकिबने पुलिस तगी फंगबा पाउगी मतों इना ngasi हिंग नोंग्याई मतों पुंग 12 मखाई तारक दुवाइदा मसक खंगदबा वेन तोंगदुना लाप मियोय खरना हाइबा एटीएम असे लुट तौन बहनरमने एलपीजी गैस सिलेंडर अमा ऑक्सीजन सिलेंडर अमा अमदे गैस वेल्डिंग मशीन सिंग सिजनदुना एटीएम मशीन अदु फक्नम होनरमने सीसीटीवी फुटेज रिकॉर्ड की मतुंग इना सखंगदबा मियोय अदुना एटीएम मशीन अदु फकाइनबा पुंखाय मरम होनखे अदु गैस वेल्डिंग मशीन अदुना एटीएम सेफ बॉक्स अदु फकाइब ngamlaktaba amade manak nakpada पुलिस की क्यूआरटी पेट्रोल यूनिट ना कोई चचटपा मफम ओइबना मियोय अदु खोंगलै थुना मफम अदु थादोकलगा चेनखिबने हाइदे क्विक रेस्पॉन्स टीम क्यूआरटी पेट्रोलिंग टीम ना हाइबा एटीएम अदुगी सटर अदु काखतलगा लैरंबा उबदगे चिंगनरक्तुना सटर अदु चिंखतुना येंगलुबदा हाइबा एलपीजी गैस सिलेंडर ऑक्सीजन सिलेंडर अमदे गैस वेल्डिंग मशीन अदु लैरंबने हाइदे तोंगदा पोरमपाट पुलिस अमदे फोरेंसिक साइंस लैबोरेटरी की टीम लाक्तुना हैंड फिंगरप्रिंट अमदे एग्जिबिट सिंग इन्वेस्टिगेशन चथगे मदुदा एटीएम अदुगे ओइ थंगबदा यावरिबा सेफ बॉक्स हांदोकफम नाकंदा फुट अमा मखाइरोम सांगना सेगाइदुना लोक हांदोकना बहनरंबा थेंगनरके थौदोक असिगा मरी लेनना इम्फाल ईस्ट के एसपी जोगेश चंद्र हॉबीजमना टॉम टीवी दा फोंदोरकेबदा एटीएम लुट तौनबा होनरंबा थौदोक असिगा मरी लेनना हकथेंगना चेनबा मियोय अनि फारे मखाताना हकथेंगना मियोय अनि अमसु फारे हाइरे नुमित खुदिंगी नुमिदां वाइरम पुंग 3 दवाइदा एटीएम असी महंगना थोंग लोनबने अदुबो ngarang di हाइरिबा एटीएम असी महंगना थोंग लोनदना लेरंबने हाइरे इम्फाल ईस्ट डिस्ट्रिक्ट पुलिस के एसपी जोगेश चंद्र हॉबीजमना मखातारदुन हाइ एलपीजी अमदी ऑक्सीजन सिलेंडर सिजनदुना एटीएम लुट तौबगी अनौबा मोडस ऑपरेंडी अमा थोगलक्ले मियामना चिंगनबा लेरकदे मनाक नाकपदा लैबा पुलिस स्टेशन द पाउ पिबिदुना मरा लैबा मियोय सिंग फाबदा पुलिस के मतेंग पांगबियो हाइना मांगना हाइके एटीएम सिदगी पैसा हुरान नबगी कन्न तोरमबनी अदुबो लायक फाबदगी खोई पुलिस पेट्रोल व्हीकल इनोवा व्हीकल सिना खोई राउंड द क्लॉक सम 24/7 मपान लैबा हिंग चुप थौदना लैबदुदा मचागी पैसा जे खोई लौगे तब मीसिना लौननबो होनरकपदा ngamgidre anova ahinga anything gas ki welding machine puba khotpa thing mata puba laydi mado magi modus operandi anova se masim tang mayam da hela tonengi aduga bank ki officials nasu akoi gi masi yaraga di ATM si akoi gi 24/7 hangba ATM aduga pung 3 ta lonba aduga pung 3 ta lonba adugi matam ama specify tawinaba coordinate tawba mata kale मबुक तप्पा महैरोई सिंगिदमा खनबा ओजा सिंगना सेंबा फेगोक्ताना स्ट्राइक की वाफम चिंद पल्लबसो थमोइददि महैरोई सिंगी याइफना वखल खलमगने महैरोई सिंगदा थोइना मांगजब लेरोय पाखतपा तौबिगनो हाइना एजुकेशन मिनिस्टर डॉक्टर टी एस राधेश यामना फोंदोक्रे वाफम असिंग असिदना मंजूरी यूनिवर्सिटी न सेंदुना यूनिवर्सिटी असिगी मखादा लैबा कॉलेज अमदि डीएम आर्ट्स के कोइबदा लैबा इंस्टीट्यूशन सिंगबो लुनाना थमनबगी पांदमदा पांथोकिबा क्लीनिनेस ड्राइव की थौरमदा फोंदोकिबने पांथोकिबा थौरम अदुदा मरी लेनना मिनिस्टरना
matam amada lamdam asige mahairoina masa masagi school college singbu thangja numita social service tawbagi chanabi ama leirambadu ngasidi mangsilakpagum tawre mangkraba chanabi asibo mu khanjinhanba honaba tangai fade akoibagi fibam lu nalabadi mafam adu da leiriba miyoi singsu afa wakal khanba miyoi oigane fegokta na taliba dimana se matik chai penmelak tabadagi online class thingbagi warep lorok poiramgane aduma bu hoki covid-19 lan theng chathari banina matang khara chadabra khale Hausikti mahairoi singna school college se chatuna mahi tamba sunate online class su fegokta khaktana tawbunate haina fongdokhibaga loinana fegokta na lawrukliba warebasina lamdamasigi mahairoi singda akaiba pirakani haibagi thajaba leite mahairoi singna pakhatpa tawbigano fegokta da yawriba oza sing wakal leiba mahairoi khunai gi yaifana wakal da khallaga leiba oza ngaktane haiki Satra Satri Singh na so koi college sing si we are here for you college में हम तैयारी तौरी स्कूल में हम तैयारी तौरी प्रिंसिपल कमिश्नर ओजा सिंह वार्डन लेरिबा स्टाफ में हमसे इंक्लूडिंग मिनिस्टर इसाम याउना अखोई में हमसे छात्र की दमकता छात्री दमकता लेरी वी आर सॉलिडली स्टैंडिंग बिहाइंड यू अखोई छात्र सिंह असाइनमेंट पी दना अदगी मोई की स्टडी मटेरियल पी ना कोई सेमी मोई की राइटफुल डिमांड है बट अपील तौनिंग मदी स्ट्राइक तो वसिदी फतब राइन खले अदुगा फेगोक्ता दा यावरेबा कॉलेज की ओजा सिंह से मोई यामना अफबा यामना समाज खनबा कामु आदना याम तोइन तोइन आई वारी सानै मोय आंगांग सिंगी गाइड तौना स्ट्राइक तौजेबो वाने मनुंगना तुम ताकबी तमिबो ले अदना आंगांग सिंग पाखत कनो हाइन नोय मीडिया थ्रू दै हाइजके Armed Forces Special Powers Act Aspagi Marumda Hatkraba Singi case Marakta Charge se thangakraba case tara marida Chenare Khanglaba Manipur Police ki personal marifu amade Adai Indian Army personnel sing nasifawa Cherak Pidana Laiba Yaning de Haina Extrajudicial Executive Victim Families Association Manipur IFAM ki President Takhelambam Renubalana Fondokre Asikwa Kaitil Thiam Laikaida Laibagi Apigane Asikwa Kaitil Thiam Laikaida Laiba IFAM ki office pangthokpa association asigi Taramathoi Suba Kumon Gamari Lenana Makna Makhatana Lamdamasida Apspagi Marumda Hatkraba Miyoi Singi Punna case Lising Amaga Chamanga Kunipan Lokatana Laikrabaso Nasifawa case Singasi Namsinduna Laikpa Lising Ani Taranipan gi December Fawada case Kuntra Mapan Loisilu Haina Court no order Tokrabaso case Tara Marikak charge sit Tauduna Loisindana Laikiba Amadi case Ayamba prosecution sanction Taudana Laibana case Singasigi Loisin Fam Kangdana Laibase Ifam Amadi victim family Singda Wakal Langtak Nabama Fawale Amaramda CRPC ki section 357 close A gi makhada victim compensation scheme ase housing falba visit leitribana ngasifawa victim family matana scheme ase ki kanaba fangdana leiba sing ase pumna magasi da laingak amade mari leina authority na meeting changbiduna victim family sing na thengnariba awaba sing ase kokhanbiyo haiki akhoi gi ngasi iphamna chathariba casing asi mihar mipun asi daisida family ki support public support aduga eyewitness biriba akhoi gi maruina witness sing hai tare si sinda phajana cooperate tobiragadi ngasi akoina iphamna sangsaliba alising ama chawga gi case ki justice purakpada achauba mai pakba evidence haibadu oigaduri banina masina praja mayang gi sayojok aduga makoi gi support tuna mai pakpa ama gujarakpa oigani haibasi achetpa thajabaga loinana ngasi foundation day asiga mari reinana na hongnana imung manung victim sing aduga Manipur praja miyam da appeal tawjari Jiribam da nomonomage COVID positive oiba masing hengalakpa kaloinana Hausak Jiribam ge uchat holda leiba isolation ward ta positive masing yam khalakpana positive patient sing thambada achauba waba mamayoknare haide masina maram moiraga nga same file room da positive patient sing punana bohonare haina thajaba yaba pawgi likhuna mana haide adubu National Highway 37 Jiribam de Imphal tamna chatpada khudong chadaba leibana awaba oire haide Amaram the hotspot oirakliba Jiribam district asigi positive oire haiba patient sing mayumda thamle masida yumge miyoi singna mari leinaba singna meeting changbiduna isolation ward ta pubiduna natraga doctor singna fazana guide pibinaba su fongdorokle ningsing bayai Jiribam ge Harinagar da leiba model school asida so Manipur lengakna covid care center hangana ba ayaba piraktun leirabane amadi hauzik kanna sem sabagi thabak tawtuna leiribane model school asina karigumba function tawba horabadi positive oiba patient sing Imphal da puraroi madugi mahot Jiribam da treatment tawduna leigadoribane chief medical officer Jiribam na so thasigi July 5 dagi hauna Jiribam gi divong chingdong leikai amadi sorok atengbida surveillance survey su tawba hokre
ngarang maktada su miyoi chamga kunithoi rumgi swab sample test tawba laikre test tawba khuding positive patient masing asum hengalakpa aduga patient sing thampham matik chana leiraktabasina maram oiraga makhatana test tawbada matam delay tawrabra haibagi chingna pasu leire hainarakle athuba matamda jiribam district asida paktaknana covid test tawthoktuna kaya yamna positive case leibagi habadu khangba pamnari paugi marthana timbrengam tanglosari Samray Thau industry gi anova product ama oina kangna chikpadagi ngakthoknaba organic product na sem sajaba haksang da tainaba organic mosquito repellent puthokjari kangna chikpadagi ngakthokpada natana haksang da taiba matamda tukhong sengdokpa kuchu phajahanba chikpanaba fahanba amadi skin disease kaya fahanba ngamlaba hidakne fangfam michu embroidery sagol bantera khuraijam laikai contact number 9856159680 natraga 9863206335 Khanghanjaba lamjingba finance gi loan lobi kiba loni singda khanghanjari madudi COVID-19 laichana maram oiduna lamda masigi civil society organization laingak amadi atopa loop singi wafam taraba matung haukiba March sagi tang kunmari dagi mathang tha August ki tang taramari fawbagi oina loan gi EMI khomgatpa lepcharure maram maduna mathang tha August ki tang taramanga thang janumitagi loni singi thifam thokpa makhataba EMI sing thidok piba yaragani masigi damak nagamapal rim Shota Laiba Lamjingba Finance ki office ta lakpiduna monetary form mention biu loinana credit score su check tokthok biu monetary form mention bagi matamna tha sigi tang tara taruk tagi horaga mathang tha gi tang tara mari fawba oigani hariba matam masigi matungda lakpa wakat singdi lawzararoi amaromda loni amana karigumba isana lobi khiba loan singdok charage hairabasu apikpa senfamda singdok pagi khudong chaba pijaragani Khanghanjaba lamjingba finance ki member singda khanghanjari madudi COVID-19 laksinaba lauthokiba lockdown na maram oiduna matam kuina lepluraba lamjingba finance ki thabak sing mathang tha August ki tang 15 dagi amuk hogjaragani matam kuina piba lepluraba member singi benefit sing September ki tang 18 leiba pokpa numit dagi piba hogjaragani September amasung October tha anisigi oinadi 1% da pijagani aduga November tha dagi hauraga matung taba tha singi oinadi Hanagumna agreement lainakiba percentage ta adumak pijagani amaromda sahi asigi haukiba March thagi tang kun phawgi manungda leiba benefit lauthoogdaba member singi oina September gi tang 3 ta pithokseragani makhatana member singi mafamda khanghanjari madudi malem pumbada COVID-19 laichat lakpadagi wanaraba matam oibana civil society organization laingak amadi atai lup ke agi wafambu nathaiba yadabana matam kuina lamjingba finance su thabak suba yadabadagi thonglonduna leirurai Maramaduna, Haukiba March Thagi Tang Kun Mathoi dagi Hauraga, Mathang Tha August ki Tang Kun Phawbagi Oina, members singi benefit Pijararoi. Adubu Pihogdaba Thasing Adu Paraga, maturity pereta Oina Sangdok Jaragani. Masida, Nungsijaraba member singna Warubiroi Kanjai. Loinana, Haijariba Wafam Singasida, member singna Apam Pam the Yaurabasu, COVID-19 Laksinava, lockdown like Kibadagi, Wanaraba Matam Oivana, Aikoi Punna Saruk Yamina Sihaina, Lamjingba Finance ki Maikaidagi, Kanganjari. Khanghanjariba Lamjingba Finance. Mega Manipur School, Yaril Patansit Road, Imphal East, established under the aegis of Mega Manipur Society. Admission open for Class 11 Science and Arts. Limited seats on first-come, first-served basis. Eligibility for 11 Science 60% and above, for 11 Arts 50% and above. Last date of online or offline form submission 20th of July 2020. Special features: a school in Manipur with foreign language teacher-student ratios 1:20, artificial intelligence and robotics, farming activities. As a response to the COVID-19 pandemic, Mega Manipur Society offers a one-time 50% reduction in admission fee for Class 11 students in the school, which provides wholesome education to make the students responsible citizens. In public demand, some additional seats are also added in each class. And for more details and facilities, please contact Principal, Mega Manipur School, mobile number 9774785283, or you can also email us at megamanipurschool@gmail.com. You can also visit the website www.megamanipurschool.in. Ichabu mahi tamhanba haibasi mama mapasingna machada piba ngamba khwaidigi chabu khudoni. Slopland Public School, biggest and the finest residential school, Manipur gi oina lamjaningai oiraba mahi tampham ama oiriba
ख्वाइदगी चुनरबा मफमदा सेमगतलबा CBSE द एफिलिएट तोबा हायर सेकेंडरी स्कूल ओइरी इचासिंगबु एडमिशन तौबिदना ममा मपासिंगना मचादा पीबा ngamba ख्वाइदगी चाबु खुदोल ओइबियु इचागी फजबलम चत साजत की अहोंबदु उबियु स्लॉपलैंड पब्लिक स्कूल खोंगजोम ब्रेक के मतंग मयामु तराम नोकचरे मखाताबा पाउ पिजरे District Legal Services Authority Senapati Made Manipur State Legal Services Authority na Department of Justice Ministry of Law and Justice Government of India ki meeting makhada ngase Manipur ki tongan ba media house singda thabak toriba paumi singidamag Manipur Press Club ta Amju ki President Oriba Vijay Kakching tabumda face masks amade hand sanitizer sing kusina kray Khongthang ase chatliba tha ase ki taruk tagi hauna authority asina COVID-19 ki matam asida Mangzil Thana Thabak Tauriba Miyoi Singda Legal Awareness Pibaga Loinana Medical Kits Sing Amadi Relief Material Sing Pibagi Tauram gi Manung Chana Paikalakpani Haina District Legal Services Authority Senapati gi Chairman Samom Ibjemna Haiki Medical sanitizers ka mask se kun angam mukra contribute tabzabani ado mayamna thabak COVID-19 ki koi gi thengnabasida state government amadi central government ki guidelines ki makha ta wasida matheng pangbibagi appreciate su tawjari aduga tungdasu dum tawbigani na asa tawjari All Bisnupur District Working Journalist Union ge Yaifa Tharang Singh Paikhatpada Mateng Oina Bapandamda Bisnupur ASC MLA Govindas Konthauzamna Bhake April Thagi Tolop ki senfam deki Lupali Singh Yankai Ngarang Mateng Pangkre MLA Govindas Konthauzam gi Ningthau Khongda Leiba Yumda Union gi Paumi member Singh Punna Sarukya Kiba Chamba Thoram Amada Union gi President Y Samananda Amade Vice President Dr. H Romenda Chek Oina Haiba Tengbang gi senfam adu Govindas Konthauzam Masana Haktengna Kusina ke Govindas Konthauzam Tengbang Pipa Kamari Lena Fongdokibada Matung Tabada Sumiyam Gidamak Kathokpagaloina Awa Ana Thidana I pau khomduna miyamda mitna kong singhaliba paumi singidama angam bamateng pangkhigani haiki BJP Manipur Pradesh ke Vice President M Asni Kumar gi luching makhada thanga AC BJP gi workers singna thanga AC gi lomi singda laingakna lepa mamalda ngarang urea har fangan kre M Asni Kumar gi maikai degi urea har bag chatruk amasong kha thenung gai jila parisad ki member O Ibo Zaugi Maikai Degi Beg Chama Punna Chatret Ngarang Gari Ani the Puduna Koina Chatuna Lomi Singi Tongal the Fangan K Gari Amana Moirang Kuno Mamang Sabal Degi Horaga Chingmai Chandapur Kaibul Sagram na Chingba Kul Sing the Chatke Gari Amana Moirang Kuno Kairen Fabi Kangsoibi Mapal Kordak Nongmai Kong Tangalawai Kul Sing the Koina Chatuna Lomi Singi Tongal Sing the Har Fangan K Kumja Lesingani Tara Manga the Gitaranipan Fauba Government Polytechnic the Tamlamba Mahiro Yamade Mahiloi Sangasigi Oza Singaloina Nase Let's nature generate freely to preserve our human environment Taiba Hiramda Mahiloi Sangasigi Akoibada Utaki Bagaloina Lam to Sising Tabak Pantokre Pantokiba Taramadu da Mahiloi Sangasigi Akoibada Lam to Senki Bagaloina Uchara Kayasu Taki Akoina Sito Zeribagi Tasing Moro Pandam Day Okay, Hongliba in a sagi Kalzigi Filmzi, Kado is Kanbang and never had a Shatras in Punzaraga, volunteer in a quite donation to Jaraga, and Toxeraga Toxaver. Hogi Hawanu Shitkari Karisi Koina, Masi Polusan Ziga, Yamnamari, Navatamina, Ban Mosoki Matang, Sijan Zoiva, Ado Kogi Shatras, Sansan, Elamina, Koi Kolesibu Nushi Vidana, and the Kolesibu Pajanba, Amadi Levaki Oina, Kogisum by environment, Sep Townava, so minor initiative lobby the Nata was a Koyam Noise. SDO Moirang CI Somendro Gilamsing Makada SDO Moirangi Office Campus Ta Lamtu Siseng Bamadi Uchara Tabagi Toromama Office ki staff sing Saruk Yadarangasi Pangtokre Toromadu da campus ki manung da song na horiba napi sing kakpa Office manung mapalamadi Akoibada Leiba Iram Nala Sing Seng Bamadi Mafam Jaba Yenglaga Tonganba U Makal Sing Tabagi Tabak Sing Pangtoke CI Somendro na Fongto Kibada Miyoi Bakudingna Uchara Masing Yamba Yamdaba Aina ngamba changda thanaraga soidana hingna bahona minaragade malem ga inga sa honglakli basi kanbada achawu mateng hoigani haiki Hari Khagok Makong Development Committee na sendrang ase ahumlak suba annual tree plantation program ama Mahapali Umangya koibada pangtokre
Let's Repair Mother Earth's Lungs haiba hiramda pangthokiba u thabagi thoram aduda sarugya kiba yai school esi ke MLA Thokchom Satyabatana lamdam asida honglokliba ai ngasagi khalasibu kannabagi pandamda Harikha Gokmakong Development Committee na u thabagi khongthang lokhlakpa sithagatningai ne aikoina malemgi oina ai ngasa si kanbu matamda lamdam asida lairiba mipum khunimakna ama toina manaba thodang lomina ma thautai haike मालेम न सिंगना रहीबा कोई एनवायरनमेंट चेंज की क्लाइमेट चेंज की लाइब इशू मैम से कोकननबा जगह खुनिमुक्त नहा सिंगना इहो ओइना उ थादबा यादे पामी होंदबा यादे नेचर कंदबा यादे मालेम से कंदबा यादे न चंखलेब खोंथांनि मनुंगदा हरि खागो मखों डेवलपमेंट कमिटी न सौ यारकपसि हाइनिंगा लेदन थागचै मेघालय की कोनुंग शिलोंग की अम्पलिंग लेबा बॉर्डर सिक्योरिटी फोर्स BSF की पर्सनल सिंह की मरकता COVID-19 की पॉजिटिव केस हेनगलकपदगी मेघालय गवर्नमेंट ना रिंजा अम्पलिंग नोंगमेंग सोंग अमदी मौपाट की मफम सिंगदा युमथोंग खुदिंग टेस्ट तौबगी थबक पाइखलगनी हाइना लाउथोखरे टेस्ट तौबगी थबक असि विलेज काउंसिल सिंग तानरगा ngasiदगी हौरगनी अरुणाचल प्रदेश नोंग कन्न चुखिबा अमदी चिंगनिंग खाइबगी थौदोकता मियोय क्या लैखिद्रबा थौदोगदुदा प्राइम मिनिस्टर नरेंद्र मोदी ना अवाबा फोंदोखरे ट्विटर दा थागलकपा वारोल अमदा नरेंद्र मोदी ना लैखिद्रबा सिंगी मुंग मनुंगना नंगहौरिबा अवाबदा सरुक्यारी लोइनना थौदोगदुदा सोक्लबा मियोय सिंगबु अथुबा मतमदा फगलकपा ओइरसनो अमदे सेंटरना पांगबा याबा मतेंग पांगनी हाइना थाजबा पिखि ngase yu phone kiba pauche singda kari kari maru iba pau yaw kiba ke habadu myam puna khaminase ECL Express Manipur ki Health Minister si kanana oiri jatno office ta jo famba ude COVID matam sida Joy Kisan Minister Biswajit Congress MLA kharana lautuna duna resign tawhanbani haina ex MLA Subhash Chandrana police ta phongdok laiki oi bobi Biren government majority oiri habadu assembly da urfam thoi o Joy Miyam nasu yadraba commission ki member di oizararoi resign tawsare Govindas Naharol gi thogdang ex MLA Subhash Chandrana mahakpu Minister Biswajit na Congress MLA kharaga lautuna raga namduna resign tawhanbani haina police wakalam lei ibobi Bisnupur AC ki MLA Govindas Konthauzam Delimitation Commission ki membership tagi resign tawkre COVID-19 case lising ama chamanga marifuni tho yore Poknafam Jenims ki nupi doctor amaga Rims ki elderly amaga su positive oire Pungkun mari dano ba positive case chamga kuntrani thoi hengatuna apun ba positive case masing lesing ama chamanga marifuni thoi sure India ge apun ba positive case masing lakh nipan hele T Rovindro gi disqualification order Manipur High Court na mathangi hearing power suspend tawkre Oza Singh mikok thibagi thabakta sizena handa ba wafam Union Home Minister na yakidre ex MLA Subhash Chandra gi wafam ikainingai oi Joy Kishan na health minister Laidibra Laitabra hangkre Sangai Express Robindro ki disqualification matam khara chana hankidre July 13 ta MLA ahunga ex MLA mariga gi mawong amadi khangnaba yari Sana Laibak Manipur da haukiba pung kunmari da miyoi chamga kuntrani thoi positive oikre Rims Hospital da grade 4 amasu positive oikre Mobile tracking tawbada nga subas oidaba ngangi ngangde khangane oi bobe Huyen Lanpao Speaker Tribunal na Rovindro bu MLA oibadagi disqualify tawkiba order High Court na suspend tawkre High Court ki order asi Supreme Court ta challenge tawrakadare Manipur da pung kunmari ki manungda khwaidagi yamboina miyoi chamga kuntrani thoi COVID-19 positive oiba thena kre Jenims ki nufi doctor ama positive oikraba matong Rims ki staff attendant amasu positive oire Ireibak khara patharuba positive case khangen hengalakle COVID laicha sida health minister laitabaga manare Congress na kupak na tharaga resign tohunbani haibasi aranbane institution sing khulai oina sizinerakpa laibak thibane Govindas Konthauzam resign tawkre Robindro gi case July 10 da khanaragani Aroi bada maroi paw mu kanna Sakhangdaba Singna Porampar Police Station gi manung chanba Imphal gi Palace Gate Govindaji lambida leiba State Bank of India gi ATM boda mafakna bohanaram lei chena bamiyo ehom police safari Mabuk tapa mahairoi singida makhanba oja singna semba fegoktana strike ki wafam chinda palabasu thamoi dadi mahairoi singi yaifana bu wakhal khalamgani haina Education Minister Dr. TH Radhesham haikre Amade
अप्सपा की मरुंगदा हाथख्रब सिंगी मरक्ता चार्ज से थांगख्रब केस 13 चेनरे खंगबा मणिपुर पुलिस के पर्सनल मरीफो मदे अतई इंडियन आर्मी के पर्सनल सिंह ngasi fawba cherak pidana leiba yaningde haina ifamna hairi Hausiki wenadi matang asida Manipuri Paw loishinjare Paw miyeng tabiri ba myam punumakpu Ashapriya namukana khurumjare